China na Taiwan da attack taugnabagi military drill makha tana chathare masa maromdom laingak seriba Taiwan laibakta China na athingba thamna US ki House Speaker Nancy Pelosi na visit lakhibabu akanba mawngda yaningdaba phongdoktuna China ge People Liberation Army PLA na masigi masa wairiba Joint Forces singna haukiba irai numitagi leptana Taiwan da attack chathananabagi sem saduna leire ithar laibak asigi akoibada Maijing laibak nasu lepa leitana military exercising chathadunu leiri haina Beijing dagi thadorokpa cherol amada phongdorok le PLA gi media official na pirakpa ingit amada kanasu khangandana matam amada makhal makha kaya gi attack kaya mapung phana satharakpagi oithokpa lei haujik tawriba exercise si len amasung sigi tongan be area singda test tawduna exercise tawriba ne pumna magasi PLA amadi Chinese military ani na punna chathariba khongjang sing ne PLA gi official waina thadorokpa report amada hai Stern Theater Command gi Naval Division na ithar laibak asigi akoibada naval destroyer tara amade destroyer ship sing asigi score ka konana Taiwan Island gi akoibada laiba ising gi saruk singda joint blocking amasung control tawduna thamlei makha tana su ahing amadi nungthil khaidana land strike chathanabagi sem saduna leiriba ne PLA gi portal report amada joint anti submarine combat ki drill amasu hojik pangthoktuna core combat capabilities Hengana ba leptana drill chathari report asina makata na phongdorokpada Beijing gi maikei dagi multiple frigate missile boat amasung multiple mobile shore guided fire power unit sing maruoiba target sing yengduna samudra dagi kangpha lomda matam amatada hekta attack toba yabagi Fibamda sem saduna leire nakal amarom da China gi warplane sing Taiwan gi samudra khongban nakna thaujilaktuna warplane adugi pilot sing na Sapsana coastline amasung central mountain range singi leifam khangba ngamkhre haina Chinese state na run tauba tabloid Global Times na drill adugi matangda mayak sengba paudam sing thamlakle mapumoy na PLA na island asi mapung phana control tawbagi mawongda leire haibadusu uthorakle Chinese na hojik sathariba exercise asigi manungsan na maritime taruk na mafam chana island asigi akoibada land based missile na base tawduna leire phibam asi makmathangi nongmaijing numit ke nungthil phawba leithakiga ne ngasi khaktada PLA na Taiwan Strait ta multiple warship amasung aircraft kaya leptana thajankhre phibam asida Taiwan ge National Defense Ministry na thadorokpa cherol amada China na matam amada hekta da Taiwan de attack torokpa yai haibagi chapchaba wafam phongdorokre prithvi gi chinja ki mamal hantharakhre Ukraine gi thangpham singdagi chana ba polam puba ja sing hondorokpa hokibaga loinana prithvi gi chinja ki mamal angakpa phangna hantharakhre haina Rome the based over Food and Agriculture Organization FAO gi paw amana haire Ukraine gi gehuna chingba chana ba polam kaya export tawba yahanana ba Turkey amasung United Nation na honaduna agreement ani thongna sign tawna khibaga iroina na Ukraine gi hithangpam singda lana maram oiduna tha kaya pallaga lakhiba jahasing hondokpa hokhiba ne masina prithvi gi supply chain da mateng pangduna mamal yamna hanthanba ngamle hojik July thagi oina food commodities price ke index ta sada nipan dasmik taruk hantarakhe masi ing 2008 ke matungda tha amada khwaidagi yamna hanthabani haina UN gi agency asina thadokhiba data amada haikhe nauri kaplaga u chara thabagi thawong forest department na sizinagadaure mahausa gi khalkaidan thamna bahona bagi saruk ama oina angang oiringai dagi u chara thabaga loinana lamlaki sau second bagi achoba thodang lauriba Bisnupur district ki manung chanba kwakta dagi naha oiriba environmentalist Anis Ahmad na nauri maruda uhaiwai ge maru hablaga kaptu na paksana u chara thabage thawong adu Manipur lenga ki forest department na sizinaba haugadawre lakliba tha sigi mapanda forest department ki official singa changyeng oina nauri kaplaga u chara thabagi thabak paikhanaba thawrang tawkhre aroibada tabiriba pumnamakpu thagachari